World Blood Donors Day ki Saroga Moinali Sangsin na EP duna miyoi kya gi punsi kanbada chobo thogdang lauriba milestone blood donors sing the Health Minister L. Jentakumar achamba khudol pi duna taram okre. Differently able loiraba su masagi oijaba kaya thadokuna miyam gi dama kathokpada masaruk oikibi saknairabi Helen Keller gi cham kontrani palak suba mapokumon thauram Manipur su pangthokre. Manipur amasung Myanmar ani ki chayat nariba border da survey tawduna waifam thokpa 0 point puthok naba hotnabada icham na lenga ki mating pangjage haina appeal tawrakli. Mayambu kurumzari adom yangbiribisi Impact News ni ay khaidem chentazina prime time Manipuri News Bulletin da hauze pungja se faw ki marba paw sing mayam da pizari. World Blood Donors Day gi Saroga Moinali Sangsin na EP duna miyoi kya gi punsi kanbada chobo thogdang lauriba lamdamasigi milestone blood donors sing ngasi Health Minister L. Jentakumar na achamba khudol piduna taram na okre. Status gi taram na okhiba milestone blood donor taragi manungda National Health Mission Manipur gi Dr. L. Tomcha Khumanna yankhaigan nithoirak piduna milestone blood donors sing gi marakta khwaidagi yamna piba donor oiki. Loinan Health Minister L. Jentakumar na Doctor amasung nurse sing na masagi thogdang chapchana khangbiduna anaba sing minung si amaga loinana loina bina ba appeal tawkre. Wapamasi ngasi lamfel gi IMA hall the state ki thakta pangthokpa milestone blood donors okpagi thoram da minister na phongdokibani. Ariba thoram asi National Health Mission Manipur State AIDS Control Society RIMS ki Department of Transfusion Medicine JANIMS ki Blood Bank and Transfusion Unit amasung Indian Medical Association IMA Manipur State Branch na sinduna pangthokibani. Thoramadu da minister na makhatana hai EP bana hakchang da sokningai oide amadi EP bana maram oiraga igi mathau taba miyoi kaya gi punsi kanba ngami haibasi mipum khudingmakta khanganba mathau tai haiki. Mamangai da blood donors sing na pirakpa thamnaba matik chaba storage Manipur da leiramde adubu haujekti state ki oina RIMS JANIMS yauna tongan ba mafam sing da blood bank mari leire district khudingmak yauna chingamasung manu hanjinba mafam sing da su blood bank thamba ngamlabadi miyam da yamna kanaba piba ngamlagani haina minister na phongtoki. Thoramadu mari leina na blood donation ke mamasu pangthoki loina na layekpa changdamnabada makok mathang takraba mahiroi singda manapi duna pukning thaugatki. Apa ira di lakukan kamu na jilin ki manung dari ki manung da Canada har ka I banga dage da I ji kamai to masu lai bra masu lem ne bi bra kamai dage moi de kamai de to ne beni idea but man pa mu kai no ai mi pi sim tong bai cha sim tong no ba I patalam ka pa me but the way that is what the doctor says di pa me ha ko chen chen no ga chen chen ma gan asu ko I kan tok da na ya pang ne chen ma gan da man ta din pa me na pro ke le I ji yes kam di se pathology sase atu storage sase mantuk nang doctor karani ye kise atu ne atu e jono ko karam I no atu aku I blood to ko I karam ba I blood ta ye to gen habi pating pa ni no ko ka ko de lai te to to yar ka de medical professional ne na ko kam de ma ta only motto is save life. Nakalamurom da Thauramadu Mangoina Directorate of Health Services Government of Manipur gi Lampel da Leiba Loishang da voluntary blood donors sing amadi nursing gi mahiroi kya yauba rally masu chatki State Health Service ki Director Dr. K. Rajona Lamthaduna chatki rally du IMA gi hall da pantungfam oiki rally du gi tongan ba saktam ama oina differently able oida sing gi marakta gi blood donor ama oina miyam gi punsi kanbada saruk ya jage khalibi Waikhom Monalisa su saruk ya ki Differently able oiraba su masagi oijaba kaya thadokuna miyam gi dama kathokpana masaruk oikibi saknairabi Helen Keller gi cham ga kuntragani palak suba mapokumon thoram pangthokre. Thoramasi Handicap Development Foundation Saksamd Manipur Prant amasung Parents and Guardian Council of Peoples with Disabilities na punna kusamnaduna Manipur Press Club ta pangthokibani. Thoramadu da Manipur State Commission for Women gi chairperson Dr. K. Sobitana General Public amana ngamdaba thaudang amadi loksing kaya differently able oiraba miyoi singna puthokpa ngamli
खुनाई असिदा मखोइगिसु चाउरबा हक अमदी थौदांग लei मखोइदा पिथोरकपा तोंगानबा पुकै सिंग असिबु मपुंग मरै फाहनबा अइखोइना होटनाबिबा मथौ ताई हाइखि थौरंगी मनुंग चन्ना पिकलिबि डिफरेंटली एबल ओइरबा अंगांग सिंगना मखल मथेल कयागी जगोइ इसै क्या उत्खि लोइनना बोसेम अमदी कोसेमना लौबा चही असि क्लास 10 अमदी 12 एग्जाम दा चाउना माइ पालखरबा डिफरेंटली एबल ओइरबा महिरोइ सिंगदा मना पिदुना पुकनिंग थौगतकि अखोइना डिसेबल कामुसिंगसि येंबा कांदा मखोइना अखोइना ngaiबदि डिसेबल सिंगसिना मोइना पानबैदमक्ता अखोइगी ब्रेली की मयेक पुथोकपिरमिबा अदगे मुक मोइना साइन तौरगांदा ममित उबा कांगबु मनादे तादब कांगबुसिंगसि मोइना पुथोइबसि अंगकपा आइडियोलॉजिकल ओइबा दुगुम्बा याम टेक्निकल ओइबा साइंटिफिकल अप्रोच कया मे यावरगा तौबा दुगुम्बा अखोइगी यामना फिजिकली चैलेंज नत्तबा चुमनगी जनरल ओइबा मिओइबना पुथोकपा ngamद्रबा थबक ngaतनेबा अदुना मखोइदा मोइगी थार आइस तसेंगना हाबदा मिओइबगी अखोइगी अफाव फावबा बुद्ध देवबु ओइरबसु तोंगानबा मिसिंगसिना अखोइना आर्टिफिशियल ओइना पांजरिबा अखोइगी मिट अनिसिगी नत्तबिदा तोंगानबा थार आइ अमा अखोइगी पिबिरपसे ईश्वरन पिबिबसे मसिने हेना meditation तौदना मौंदा वाखलोन पीरगदी मदुने हेना अखोइना अफावबा ओइरिबनि अदुना अखोइगी सुगुम्बा फिजिकली चैलेंज पीपल सिंग असिदा मोइगी थार आइगी अदुगुम्बा पावर सि यामना कल्ली अदुना मखोइदा अखोइना तोंगाना नोइसिदी करोने इंथोकपिबगी महुता मखोइगी सु मोइगी निंगतंबा फ्रीडम अदि सिटीजन म ओइबगी तोंगानबा हकसिंग असे मोइ फंगनगदबनी नाकलमरोम कुमोन थौरम की तरागनी थोरक सुबोइना हेलेन केलर डे की थौरम बिष्णुपुर डिस्ट्रिक्ट की कुंभी केंद्र के मनुंग चनबा कुंभी बाजार दसु पांगथोखी हिंगमिनसी अखोई नुंगसिनना खेनबा थमदना अखोई पुंबा अमतनी हाइबा थीमदा सोसाइटी फॉर डिसेबल्ड पर्सन मणिपुर डिस्ट्रिक्ट सोशल वेलफेयर ऑफिस बिष्णुपुर अमसुंग लीगल एड क्लिनिक कुंभी न पुन्ना सिंदुना थौरम अदु पांगथोखिबनी हेलेन Adam Keller की चांग कुंट्रागा निपान लक सुबह मपोकुमोन थौरम रिलीफ सेंटर फॉर दी डिफरेंटली एबल पर्सन्स मणिपुर न सिंधुना द गवर्नमेंट आइडल ब्लाइंड स्कूल तायल पात तसु पांगथोकी इंग्लिश में चनिपाल ग मरफू की जुन कुन ग तरेता मियाम ग मिमा नदबी अमो ओइन यूएसए की टुस्कोम्बिया अलाबनादा ताइबंग खोंगदा रखी हेलेन अदाम केलर न अखंग कंबी अमा ओइना होटना जगिबा अदुगी माही ओइना डिसेबल पर्सन अमना अहानबो ओइना बैचलर्स ऑफ आर्ट्स की डिग्री पास तौबंगकी माकी होटना जमलना डिसेबल पर्सन सिंगसु मियोइबा अमा ओइना ताइबंग असिदा हिंगदुना लैरी हाइबा वाफम असिदा महाकना तौखिबा थबक थोरम सिंग अदुबु इकाई खुमना उत्पो ओइना महाकी चामसुबा मपो कुमोनगी अहानबा थोरम अदु इंग्लिश नो चमापल गर मरफु तरादा मतम अदुगी यूएसए की प्रेसिडेंट जिमी कार्टरना महाकी पोकनफम लमदम अदुदा पांगथोकपा हौखिबनी कंट्री कुनमंगादा चत्तुना अखोइगी ना उद्रब मीसिंगी अवाब खोटपगी मतांग मा स्पीच कयाम पीबीगी अदो मागी स्पीच असी अखोइ जापान दजु यामना जापान की लम खुदिमक्ता यामना नुंगाइना हराउना यामना वैल्यू लेना मगुल लेना लोंनगी लोइलेना मागी ओजा कोई एन सुलिबान हाइजिना मतेंग पांगदना कोई पृथ्वी निफु हेना चटलगा कोई नोइना करी करी तौबा याब खोपा कोई ब्लाइंड चिंगदा मतेंग तौबा याब खोपा माना नोइनाबक माना पक्ता कयामा सनोकी नोने पुलिस स्टेशन कोनबा गाइरिलोंग लोंग्रांग पार्ट 2 दा नुपा अमा सखंगदब सिंगना नोंमैना कापतुना हातलमले लैखिदरबा मियोय अदु नोने डिस्ट्रिक्ट की मनुंग चनबा टाउखोम जांग टुपुलदगी लानसिन थुई कामै चही कुंट्रागा मंगा अपोकपा लैखिदरबा करुलिनने इंपैक्ट न्यूज ना फंगबा पाउदा थौदोअसि ngasi nungthil pung 3 lom taba matamda thokibani hairi लानसिन थुईबु मसक खंगदब खुलाई पाइबसिंगना मयुमदगी फारगा गाइरिलोंग लोंग्रांग पार्ट 2 दा पुरकलब मतुंग नोंमैना मखोंगदा कापलंबदगी का हेन ई चटपा हेनमन खिबदगी महाक लैखिदबनी पाउ अदु फंगबदगी नोने पुलिस स्टेशन की कांगबु अमा मफम अदुदा चंगसिंदुना लानसिन थुईबु नोने हॉस्पिटल तमना पुरकपदा लंबीदा लैकटनबा ngamdana लैखिदबनी हाइरी Manipur amsung Myanmar ani ki chayet nariba border ki chapchaba 0 point puthoktriba fawba border fencing khaba yaroi haina Information Center for Hill Areas Manipur icham akanba wafam thamlakli loina chayet nariba border area gi matangda thigatnaba laingak na semkiba high level committee ga icham ga punna chatminaningbagi apambasu luk asiki maikai dagi phongdorokli
Hiramasga mari leina na North AOC da leiba ichamgi office da paumi singa unaba ma da lup asigi president Yoimi Horam na fongdorakpada haukiba chahi kayagi mamangdagi Manipuram sung Myanmar anigi border area gi matang da ichamna khun singi mari leina ba hetman singa loinana survey tawduna masigi matang da lainga ki mari leina ba authority da report pi khiba laikre Howdagi hauna ngasi fawda ichamna Manipur gi ngamkhai da machet ama fawba kaiba yaroi haiduna changsilakpa khongthang lengdana leiri Ikui kuidriba mamang da su ichamna survey chatpada Kwata area da Myanmar na kilometer ahum lom henzillaga border pillar yungduna leiramba thengnarakhi maramaduna Kwata gi border pillar number marfu mathoi dagi hauraga Z Soro fawda leiriba border pillar number marfu taraga taret fawba amukhana survey tawduna Manipur gi oifam thokpa 0 point puthokna ba hotnabada ichamna lainga ki mateng pangjage haina fongdorkhi loinana lainga na sem ki ba high level committee na survey tawbada su mari leinaba khun gi hatman amadi stakeholders sing yawan biyo haina su appeal tarokhi moina henchinna sumaina thobadi asida leiramba kangbu chiti karam dogani awaba chiti moi tagani hanadagi moina waba sisu aikhoi loina khange hojik phau moi bo sumaina aikhoina harassment birga bihan charati moidi indian na dabra kari gidama government of Manipur na su initiative kari gi lobi dabra haibse aikhoina government bu pressure biraga memorandum submit tawgre survey phajena tawdri phau fencing city chup taw yaroi haibse aikhoina 2013 dagi hauna athing biramani Manipur government sina high level committee ama shamgre haibse ko yam thakache committee shamnasu mafam du da survey challasu khun adu da changnaga khun ki headman authority aduga stakeholders sing asi yaudadana survey tawraba aduga aikoi icham yaudadana survey tawraba adudi success oilaroi Commonwealth Games ki weightlifting masana da gold medal lauro kribi Khumukcham Sanjita Chanubu doping test da Chena hanbagi mayok ta wakat mifam chatakre wakat mifam adu United States Anti-Doping Agency na lauba doping test da positive oire haiba International Weightlifting Federation ki report yaning de report ta yauriba sample number ani adu kanagino sengdor o haidunap Proletarian Feminist Movement Manipuram sung tongan ba organization mapanam sung Sanjita gi imong manung yauna semkiba JC na sinduna Kanchipur manakta leiba Petu lampakta chatakibani wakan mi famadu da tongan ba school gi mahiroi sing organization ani sigi mihut sing amasung miyamna sarukyaki ba sing na doping test asigi mayokta su kholau kya lauki doping test asigi mayokta semkiba JC na Prime Minister Chief Minister Indian Weightlifting Federations Indian Olympic Association yauna mari leinaba authority da memorandum pishin kre hairi करीगीदमक रिजल्ट सैंपल अनी की ओना तैनाब डिफरेंस लेना मांगोंद डोपिंग की सैंपल नंबर से अनी लाए करीगुंबा अदुगुंबा मियोय मु माना कुमाय तौदना मोइना अमुसु कॉमनवेल्थ गेम्स ता मा पार्टिसिपेट तौहलिबसे मसिगी मतांगदा खोइदा इनजस्टिस होइबा खोइदा पाकुमजे लेतबा मखोइदा मखातामा अथु मतमदा मतिक साब एक्शन लौरक्तरबा फजना रेस्पॉन्स पिरक्तरगदी मगुल लेहरबा खोइगी मैतै चनु मा मांगदबदिगे खोइ कन्ननबगिदमक्ता खोइ जेसीना खोइ सेम सादन हुजिक लेजरी Imphal Mayolda leiriba Khwainambal Kaithel da Kaithel famduna imung manung thakliba IMC gi makhada license pairaga Kaithel famliba sing nataba mioi kaya ama Kaithel famjiliba sigi matang da July manga faw gi manung da IMC na akanba niyom ama semnaba Khwainambal nupi Kaithel sengot sagat palupna cherol mata khangalakli And Jugesor atupaming tongo bu gari na thomlambada chenaba mioi sing asi fawba police na faba ngamdana leiba peningai oide chenaba mioi sing thasi ki kuntra fawba gi manung da father ba fawba Jugesor gi thawai yaugdra hakchang logdabata natana makhata na akan ba khongjang kya changsilagani haina misisi gi matang da semkiba JC na lainga ki pukning chingsilakli Panbayai, Mahirilo Manipur Student Federation MSF ki Vice President oina thau puramba tongo thasi ki kungani thoi gi numidang pung taraga minute taraga manga rom taba matamda chingmairong da leiba ISBT mapada gari na thomlang kibani thawdo da soklaba tongo amadi Mahirilo basigi Joint Secretary Anand Ratmedi City da layeng laba matung thasi ki kunga manga da tongo laikat na bangamdana laikidabani ngasi Manipur Press Club ta pangtokpa paumi singa unabada JC sigi wangang loi konsam sita rasmi na hai CCTV footage ki mateng na thawdo adu da chenaba gari Khangba ngamle atubu matamda miyam khangna changjarakadabani hairi Thawjam Jugesor bu thomlam liba gari car se akoi masak chu khange CCTV camera gi footage dagi yang matamda magi number chu khange aduna miyoi bagi minungsi gi satnabi gi kaino mada yengaga tang kunthra phawji gi manungda no da changjaraklaga
ꯂꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯍꯥꯏꯔꯗꯤ ꯐꯔꯦ ꯑꯗꯨꯒ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅꯁꯨ ꯌꯥꯝꯅ ꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯑꯀꯨꯞꯄ ꯗꯤꯇꯦꯜ ꯇꯥꯡ 30 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯄꯤꯔꯛꯂꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯀꯣꯛꯍꯟꯕꯤꯅꯕ ꯖꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ Nakalamuromda MSF ki Vice President ki firm Purambata Natana Athoba Pebam Chitaranjan Mangang Memorial Complex Bisnupur ki convener Oremba Ningthogzam Jugeshwar na Laikidabada All Manipur Arts and Culture Student Union Amak Kunasu Minute Ani Tumina Leptuna Awaba Fongdokre Haina Cherwal Amada Kangalakli Ngarang numidang wainam pung taruka makhairom taba matamda Imphal East ki Additional SP Operation M Kumar Jade MPS amadi Imphal East Narcotic Cell ki OC Inspector KE's Deb Kumar ki liching makhada Narcotic Cell Imphal East amadi Na Police Station Manipur ki apunba team amana New Chekon area da patrolling duty chathabada yamlaba heroin number 4 ga konana miyoye ma fari farba miyoye dudi Imphal West District ki Sanakaitel Lamfel Pattagi Ngam Minthang Haukip Atomim Thang Boy Chahi Kunganipan Sure Mangondagi Eco Van Ama registration number MN01X5548 traveling back Ama heroin number 4 Gram Chani Gataragataruk ATM card Mari Aadhar card Ama vehicle registration card Ama Amadi Mori Dagi Sisipur Fawagi van permit card Ama Pagatle Hairi Mangondagi Fagat Liba Potlam Asi International Market Lupa Lakun Gani Thoigi Maya Waigani Hairi Makataba legal action Lakut Nabagidamak Porompat Police Station Da Sinakri Hairi The forced construction of Mafitel Dam Haiba Hiramda Miyam gi oiba kanani nabagi mifama mangasi Imphal East ki Tamukhong Khulda Pangthokre kanani naba mifama sida Atsum Amsu Amuko KSO MDA VO TNL MDA CC Kuki NP Amdom Amadi TSL na chingba chingamasung tampaki tungan ba loop singi luchingba singna sarukyaduna Mafitel Dam sarakpatagi miyam da pirib awaba chaithing singi matangda kanani neki JEC against the forced constructions of Mapitel Dam AFCDM Amasung Mapitel Dam affected village hetmans, chiefs and elders organization as Sinduna Pangthokiba Mifamasiga Mari Lainana AFCDM ki convener LM Thanmina Hai Chokot Thaurangi Damak Sakiba Mapitel Dam Asi Sakibadagi Akoibada Lairiba Miyam da Chahi Nimfurom Asi Awaba Kaya Mayok Naduna Lakli Makal Amatagi Kanaba Pidraba Dam Asina Miyam da Piriba Awaba Kaya Si Lengak na Kangsinadana Laitui Haina Nungnang Fongdorki Masigi Mayokta Chingamati Tampaki Miyam Kari Kongtang Lokatsigi Haibadu Kana Nainanaba Mifamasi Pangtopani Hairi Ultimatum 30 days to period adogi answer issue latte ado government asumena leredi ekoi government tosha ekoi kri decision tosha ekoi mashi ekoi meeting shi pathopni aduna ekoi mashi one decision ama wakhat amada decision abal horga ekoi tofam thokudo toshe the justice should delivered to no ekoi mayana put paimineraga toshe ekoi tumena haini ultimatum 30 days to period Sanamahi Lining Lol Singbu Indian Constitution ki minority list ta manung chalhan biyo haibagi demand da lining asi chatliba miyoi singi oiba mifam ama lakliba July manga da Manipur Press Club Major Khulda ayuk pung 13 taba matamda pangthoklagani haina leipak kanba ahlup ki secretary na thadorpa cherol mana khangalakli Rajkumar Victor na iba the Uniter haiba Haina Mingthon ba wari lairik ama fongkre wari macha manga na laiteng ba wari lairik fongbagi thoram asi ngasi Manipur Press Club ta pangthokibani wari macha manga asigi manung da emergence of Churan Thaba journey of Athoiba fatful race haina Mingthon ba fiction work sing asina miyam da tongan ba mahaw amadi pi pangamgadawri Hairangoi Thong Awang Maibam Laikai Dr. Irungbam Devenda Chahi Sigi JC Sanasam Rotary Award for the Young Writer Piragani Haina Rotary Club of Imphal gi Maikai dagi Fongdorokli Award asi Dr. Jodachandra Sanasam na Mahaki Laikidraba Machin Manau Sanasam Sarat retired IAS ki Mingda Kachabani Hairi Masida Sel gi Mana Citation Memento Amadi Solama Yauna Mana si July Amada Pangtokodariba Nifuga Taruklak Suba Installation Ceremony of the Rotary Club of Imphal gi Thoramda Kusinaragani
English Inga Taraka Taruki November Thada State Cabinet na approved Taukraba Ziri College Pu House Faubo official gi Oiba Taufam Thokpa Tabak Sing Luishin Dana Thambasida Amsu District Committee Zirivam Hakchina Lawi Haina Cherolamada Kangalakli. Loinana College Sibu Lenga ki Mapung Faba Mahitam from Ohenbiu Haina Lenga ki Pukning Chingsiladuna Cherolasina Makatari. Indian Red Cross Society IRCS Thawal Branch Lingkaki Bagi Mapan Suba Foundation Day Amadi Society Sigi Chahigi Oiba Mifam Amangasi Thawal gi Ketri Sanglenda Pangtokre. Tharamaduda IRCS Manipur State Narendra Ningombamna International Red Cross Society SC Malengi Oina Kwaidagi Chawba Mioibagi Damak Kathoklaba Adugumba Organization Amani Haiki. Mapuroiba Leirabi Nupi Amabu Namduna Rip Taunaba Hotnaruba Kangabok Maka Laikai Digi Moirang Tem Sova Chahi Nifugumdoi Suruba MUSC Ngasi CGM Tawalgi Court na jail de Thazin Kre Mahak Ngarang Tawal Police na Farba Matung Ngasi CGM Tawalgi Court Puthoklaga Court na Makataba Investigation Gidama Numitaraga Mangani gi Judicial Custody gi Remand Lautakibani Tawdo Adu Thasigi Haukiba Tang Taraganipan gi Numidang Pungni Taramatoiga Makairom Taba Matamda Tokibani Tawal Court Ngasi Sova Puthokani Tabadagi Kangaboki Yamlaba Nupi Sing Court Thomzilaktuna Maralaiba Sobabu Akan Bacherak Piu Haiba Kolau Kya Lauki. Council of Higher Secondary Education Manipur ko semna loba Higher Secondary Improvement Examination ge fall nga si lautokre. Puna mahiroi lishing mari ga chani ga humpuga nithoi exam thabada mahiroi chahungam Mahiroi lishing ahunga chamapal ga humputra ga taruk pass tawduna pass tawgi chang chada marfut taraga humdoi ga dasmik animapan yawbangam ki. Ngasi Bauprada leiba ko sem ge office ta Chairman L Mahendra amadi atopa staff single na exam result adu lautokibani. Improvement exam asida pass tawraba mahiroi singasigi mark sitna chingba chi chang sing lakleba June kuntra fawgi Kuntradagi Piba Hauragani Amadi Manipur da Lairiba College Sing da Ming Chanbagi Matam Loirabasu Improvement Exam da Pass Tauraba Mahiroi Singidi Kara Komthokpa Yanaba Mari Lainaba Sing na Hotnabiu Haina Kosemgi Chairman L Mahendra na Apil Taroki. Total number of art students appeared 805. Then total number of science students 3,384. Then total number of commerce students 73. Altogether 4,262. Pass out students in Asina. Arts the 783. Then science the 3,135. The commerce the 58. And in total 3,976. Nahakpam Moirang Ningthau Memorial Charitable Trust na sinduna ngasi Ketrigao Assembly Constituency ki manung chana leiba apaba mahiroi singda mana piduna pukning thawgatkre. Trust asigi mingda Ketrigao Assembly Constituency ki MLA Nahakpam Indrajit na Assembly Constituency sigi manungda leiba mahiroi amana bosem na loba class 10 gi exam da position lorokpa gi damak sel gi mana lupa lakh amasu khusinaki. Mahiroi singbu okpagi thoram adu Thambal Khong Sabal Laikai Community Hall da pangtokibani. Ketrigao Assembly Constituency ki manungda leiba class 10 amadi 12 ki exam da mai palklaba masak thokpa Mahiroi Singh da Nahakpam Moirang Ningthau Memorial Charitable Trust ki maikai dagi mana piduna pukning thawgatki. School singji government school da lepe school singje chhatra kalan du suka pudong sa da ba phal kami sa da ba oja masing suram da ba ye ama ka le bui su ka su ge da ne kuji le ba private school sing sa building da le ba government school sa phal ko ro ba di ka pori ka do ba ka mi de adu ako yelo da saka na ko ni ako adu padan kare jaga school je atu da se da bi da ka ako ye sana da ka ko ye school ya sa ka to school je ko 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 da le ko da ka ta ba ai ka se ba atu da ka ne no ko se se de school da school da se ba ho ni ha su ayo ya Tronglaubi Awang Student Development Association na sinduna ngasi chahi SC gi bosem amadi kosem na loba class 10 amadi 12 ki exam da mai palak laba mahiroi singbu okpagi thoram ama Tronglaubi Awang Community Hall da pangthokre thoramadu da mahiroi nimfu da association SC gi mai kai dagi achamba khudol amadi sel gi mana piduna pukning thawgatki.
Delhi de Chutkiba Manipur Pradesh Congress Committee gi Okram Ibobina Luchingba Kangbuna Union Home Minister Rajnath Singh Unakre Unabaduda MPCC gi Kangbu Aduna Kwata Khunokda border pillar Yungsilakpagi Matangda Wakat pada natana Union Natraga State Government ki Makanaba Fangnabagi Damak Manipur gi Lam Manghan Bayaroi Haiba Wafam Thamkibaga Loinana Kut things in Binaba Haiki, Loinana, Manipur University gi Oiriba Fibam gi Matang da Su Paudong Kibagaloinana, VC na Mahiroi Singi Kandabida, Laitokpabu, Yaning da Bafundoki, MPCC gi Kangbu Aduna, Citizenship Amendment Bill 2016 passed the Widanaba Amadi, and ancient IM gi Piz Tokasina, Manipur gi Lamamusung administration da Tokai Tahan Bayaroi Haba Wafam, Tamkiana Cherolamada Kangalakli. VDF Singhi Honorarium Bu Manipur Home Guard ka manana lupa chatrika kuntra ka apasi yabang amloi haina All Manipur VDF Welfare Association na thadropa cherol amada fongdorokli loinana VDF na tanduna lakpa charter of demand kaya adu mathang tha July tara fawbuda matik chana pidrabadi akan bakong jangsilagan haina cherol asina makatari District Administration in Falis na sinduna kungang chatsi mission nga si Andro Kendra gi manung chana leiba angtha lemba kulda pangthokre Chief Minister Nongthoma Biren gi Brainchild Mission oiriba kungang chatsi mission asi matam khara leplurba tungda ahanbu aina ngasidagi haugduna state asigi tungan ba mafang kyada pangthokibani Angtha Community Hall da pangthokiba thoramadda Manipur Lenga ki makada leiba Department kungamari gi official singna sorkya ki loinana Department asina miyam da piriba khudong chaba amadi scheme singi miyam da khangan ki loinana Department kaya na khudaki oina piba yaba khudong chaba sing miyam da khusinaki ngasigi thoram adu Minister Thongnaujam Siam Kumar na haktengna na laktuna yengsin ki loinana Ujwala scheme gi makada Angtha JP gi manung chana leiba beneficiary sing da free gas connection su piki Go to village Manipur gi khongi award pa amadi praja jing thengna award pa myam do ngasi di phung phana sathari machine khoi praja sing da mina kong hen ba adu ga han khang da sing do praja sing khangan ba government ga praja sing le marak ta ena transparency le hen ba adu gi khong tha amani aduna ai sa ta ki appeal tawe adu praja sing corporation pb ba honorable pradhan zp amadi officer myam corporation pb ba ai sa ta nungai phung dok si go to village panchayat na school function phajana tawna bane ba khoina taw department loi budhara kan da ngasai mathau phajana taw mane panchayat sing ada sida sida ngang ne ngai bising de khoi ngam le tan pa ngang mane kai gno habna ngasagi ate issue da ngang badi ko welcome ni sim prajani phana ba toro pada negative ngang pa se sidi ikai apo Kurai Assembly Constituency ki manung chanba top khongnang makhong da leiba EYDA ground the submission asi pangthoki thoramasida saruk yakiba department singi leiba awat pa sing atubal matamda mention na bahona gani haina Kurai gi MLA L Susindrona phongdoki mission asi gi makada beneficiary singna pukhalakpa wafam sing amadi makhoi gi fangpham thokpa hak sing tha amagi manungda fanghanna bahona gani haina MLA na thazaba piki awara pa sing de kari leibano akoi gi lekai sigi awat pa kari lebno gram panchayat sida kari awat pa leidige se akoi hujik laga stage da mayang yo hom sida apam kari no se hangi ne auna stage da akoi gi leidiba lekai stage da amasung panchayat asigi manung da leidiba isin naw sina khudong chaba sing ase loina mu lobi hogoda bane masini akoi gi maru oina thimji government na akoi na silibasi akoi gi public sing bu nunga hana na bidamakta public sing bu khudong chana bidamakta akoi na si sarkar oiribani akoi bu mihut oen biribane ana mihut oheliba akoi si nasi praja sing nungaina bidamakta praja sing gi khudong chaba sing je phangna bidamakta akoi na hujik sarkar je paira matungda go to village ke program asina mayam da khudong chaba sing je phangal lebane Bishnupur District ki manung chanba oinam kendra ge oina su oinam mamang ireima community hall da su district administration Bishnupur na sinduna pangthoki lenga ki department ke ana saruk yaduna pangthoki ba thoramadu da mafamadu gi miyam da pigadaba mating sing su piki Kangabo Assembly Constituency go su District Administration Thawbal na sinduna lamding ikop ning thau Community Hall da mangarak suba go to village ki thauram pangthokre tongan ba department kya gi stol kungamari rom hangdoktuna miyam da scheme kya gi maram da khanghan ba amadi khudong chaba kaya pi ki ba thauram adu gi manung channa social welfare scheme Pradhan Mantri Ujwala Yojana gi makada lamding amadi sanga yumpham gi household beneficiary kungamanga da gas cylinder stove amasung CMHT gi card yauna tongan ba scheme singi card sing su yan thokhi
Education Minister T.S. Radheshyamna Mahiloi Sangda Mahi Tambang Ngamdraba Angang Singh Mahi Tamhannaba Education Department da Ming Pikhatpirao Haina Miyam da Pause Lakli. Hairo Assembly Constituency ki Manung Chanba Ngarok Tel Community Hall da Pangtokiba Mangarak Suba Tangka ki Kungang Chatsi Mission ki Thoram da Pause Lasi Pikibani. Thoramadu da Minister Radheshyamna Makataradun Hai Center Amadi State na Paikalak Liba Scheme Singi Miyam da Kanaba Fanghannaba Kanglon Chumna Kungang Chatsi Mission ki Makada Fanghangani Haiki Pangtok Liba Mission ki Thoram Aduda Labor Department, Revenue Department, Social Welfare, Health Directorate, Power, Education Department, Public Works Department, Bank Yauna Punna Stol Kunga Taret Hangduna, Miyam de Scheme Kiagi, Kanaba Fanganki, Mafamadu the Ujwala Scheme, Health Card, Weaver Card Sing Su Yen Toki. Moirang Assembly Constituency the Masagi Senthok Lambi Ningthina Lejadaba Mioi Nifugamathoi Constituency Sig MLAP Sarat Chandrana Fee Tunabamdi Embroidery Machine Chin Yentokre MLA Office Moirang na Sinduna Moirangi Modi Vavanda Pangtokiba Thoramadu the MLAP Sarat Chandrana Fee Tunabamdi Embroidery Machine Chingadu Yentokibani Thoramadu the MLA and Haikibada Constituency Sig Semitlon Fagat Hanabagi Pandamda Manipur Lengaki Scheme Amagi Makada Fee Tunaba Sewing Machine Amadi Embroidery Machine Singasi Yentokpani Haiki. Mayang Ifal Constituency ki MLA Oriba Manipur Legislative Assembly ki Deputy Speaker Thongam Robindro na Kongkham Robindro na ngasi MLA Local Area Development Fund gi makada saba Sirai Mayai Lekai Community Hall sangaduna miyam da khusina kre Chirai Mayai Lekai Hall adu miyam da khusina raduna Deputy Speaker na miyam gi seba tauge haina thorakli bai khoina miyam gi mihut oiraba matamda isa gi lanthum lepsin ge haibagi wakalon thadokadabani haiki hiram kayada sotaduna leiriba constituency sida miyam punna hotna minaduna chokotpa constituency ema purakna ba hotna minasi haina subahangna makhatana phungdoki Hozi Nasinoma Sanabagi Pau. Ahum Suba Kuraizam Ramnai Narayan Sastri Memorial State Level Open Chess Tournament King Asi Ahum Suba Round Sanaba Loikre Manipur Chess Association Gibineng Makada The Juvenile Club Tera Sapam Lerak Nasindana Club Asigi Sanglenda Ngasi Sanakiba Ahum Suba Round Sanaba Loikibagaloinana as Jackie T.S. Govin Luang S. Premjit T.S. Sonachanan Amadi A. Chakri Tombina point ahum fanglaga mangzin thaduna chatli tournament asida and bangkem amasung o ningthem anina point ani makai fanglagam matung inaduna chatli Kraizam Ramat Narayan Sastri Memorial Trust ki sentang makada chathariba chess tournament asida rated player kungamathoi veteran player taret nupamacha Nipan amadi nupi macha sanore ama yauna unrated player mari punna sanore nifuga taretna switch round taretta atoi hen tanari tournament asigi hayeng makata balik match mari sanargani Trago humdoi suba Laijing Ningtho Ahalon Kendra Wise League Kang Knockout Kang Tournament Thangmaiban Kendra E Kang Khut Mai Pak Rengasi Vudo Langjing Ningthogi Sanglenda Saniki Kang Tournament Asgi League Match Amada Thangmaiban Kendra E Kang Khut na Thongzu Kendra Kang Khut Pupanjel Tragani Tragamathoi da Maitiba Pibungaki Thasigi Tragamathoi dagi Langjing Ningtho Apunba Kang Khut Thangmaiban na Sinduna Lamdamaski Laihauda Ningsingba Toktraba Matamdagi Hongna Sanaduna Laklaba Masana Sibu Yokatpa Oina Chatarakliba Kang Tournament Asida Manipur gi Tongan Kendra Singdagi Lakpa Kang Khut Tarana Sarukyari Hayeng Sanaga the tournament ski league match amada Thangmaiban Kendra B Kang Khut amadi Singzamai Kendra Kang Khut Anina Lamba Tongnargani Maharashtra ki Pune ki Sip Chhatrapati Sports Complex ta haukiba June kungamari dagi hauduna lakliba June kungamapan fawba chathakadoriba Glenmark 35 Sub Junior Aquatic Championship 2018 da Manipur gi mahut senduna sarukyakiba H Naubuna pangthokliba Boys Group 4 gi 50-meter breaststroke ta 41.26 second logduna anishuba position ta kibagaloinana silver medal fangkhre hairi
Anisuba MCA T20 Luang Pupa Trophy da PCC Mayai Koibi Amadi Cyclone Tangmiban Ani Mai Pak Ring asi Luang Sangam da Labor Luang Pupa Cricket Stadium da Sanakib Ahanba Likta Tos Ngam Kiba PCC Mayai Koibi na betting hana sanodana match asigi apib over Tara da wicket Tara Makturga ran Putraga Humdoi Lobangam match asigi Anisuba inning Sanakiba KIYC Ketri Iril Mapal Nasu match asigi apib over Tara da wicket Nipan Turga Subnagi ran Yankai Gambanga Kak Loduna match asi ran Taraga Nipan da Mighty Bananki Chathariba Trophy asigi si Sanakib ani suba lekten a tots ngam kiba CDC Sagolban na batting hana sanodana match asigi apiba over taraga manga da wicket tara makturaga ran humpuga manga lauki match asigi ani suba inning Sanakiba Cyclone Tangmiban na over taraga humdoiga ball ahumda wicket ahum khak turaga mai pakpagi ran humpuga taruk adu laubangaki Manipur Cricket Association asinduna chathariba cricket trophy asida team kunna league match singda athoi hen tanari hayeng trophy asigi makataba league match ahum sanargani Arabida bulletin se headlines samuna mayam da thamjage World Blood Donors Day gi saruka mo oina lishang sina EP duna miyoi kya ge punsi kanbada chobo thogdang lawriba milestone blood donors sing the health minister L Jetakumar achamba khudol pi duna taram okre Differently able oirabasu masagi oijaba kaya thaduk miyam gi damak kathokpana masaruk oikibi saknai rabi Helen Keller gi chamaga kuntraga nipal lak suba mapok kumon thawra Manipur da su pangthokre Amasung Manipur amasung Myanmar ani ki chayet nariba border da survey tawduna oifam thokpa 0 point huthokna bahona bada icham na lenga ki mateng pangjoge hain appeal tawrakni